Ngasigi oiba tongan ba collection khara miyam de khudol tamjige border fencing gi thabak karam thoklaga ba sambal gi Yotkhi Makhong sing kakthatlaga Hurankhre hari sahi khara gi mamang tagi aurokrabasu hauzik yin lengakna Indo Myanmar ngangkhoi paringda maru oina Manipur ga taina ba Myanmar gi border da sambal khana ba akan ba thabak chatharaklingai gi cherakta more PS tagi khanum pokta kilometer anirom lapnari ba border pillar number 77 amadi 78 kilo na bada sambal khana ba yungba Yotkhi Makhong taraga manga sakang da ba sing na kakthatlaga Hurankhre hari Yot Hurankhre ba mafam adugi mathak oirapna chingthakta AR gi post amasu leiribani aduga mafam asimak Myanmar dagi miyoi singna yamna toina phogdok phogzin tawriba mafam ni hari adumoinamak border fencing gi Yotkhi Makhong taraga mangabu tha asigi ani gi ahing nungyaida miyoi kharana matau karamna kakthatlaga huran bangamkhribano hangnarakli thawdo asigi pauktabadagi ngarang more police na sangsinduna yengsinkhre adumoinamak Hurankhre ba yot chingdudi phangbangamkidri hari makha chitarakpada nungthil paukse gi chipong ama oiriba kangla paukdagi lokotcharaga thamjige Churachandpur Zomi Council amasung Kuki-Zo Council anigi marakta Ungkhatnaba haure state asida hauzik thokliba kanglup ki irang asigi marakta Churachandpur district ta tribal organization oiriba Zomi Council amasung Kuki-Zo Council anigi marakta chauna Ungkhatnaba leire hari Zomi Council gi makaidagi Zomi majority singi area da Kuki-Zo Council gi thabak thorum amata paikhatpa yaroi Kuki-Zo tamasigi legitimacy adu Zo Council na sakhang batawdi hari Zomi Council na thokiba cherolama da hari bana Zomi Council asi Zomi Miyamgi Mahut Chiliba Apex Body Organization amani Maramaduna Zomi majority area da Kuki-Zo Council na unauthorized oiba maongda operation tawba yaroi haina akan ba warning tawkhre central government ki authority kharana Manipur gi chingi civil society kharada national highway asi nauna hangdokna bagi khanana ba invite tawri haibagi pautare adubu national highway 2 gi Tipaimuk road Churachandpur to Sipuk Won amasung national highway 102B gi Guiche road Churachandpur to Tuiba Sinjol amasung Singa to Bihangi wangmada leiriba jaga sing asiga mari lenana warep Lauba tarabadi Zomi Council amasung masigi apex body sing wari sanaba aduda saruk yahangadabani hairiba lambi sing asi Zomi sing na nauna kundariba jaga singa samnariba lambini maramaduna Zomi Council gi Ayaba yaudana kanagumba CSO amatana hiramasiga mari lenana warep lauba yaroi haukiba July kunga mapanda hiramasigi matangda Churachandpur dagi delegation ama Assam Rifles na ngak senduna kangpopi phauba puduna meeting pangthokpagi pausu tare hairiba security force asimagna delegation asimak haukiba August marida NH 102B da aijol tamna puki haibagi pausu lei Assam Rifles na akaknaba CSO amada miyeng thamduna divisive policy kaya chathariba sina afaba phal purakloi mamang sahi gi me taraga mathoida pangthokiba Zomi Council gi annual general assembly na Kuki-Zo haiba tamasigi legitimate identity adu reject tawkhrabani maramaduna Kuki-Zo Council gi maming asi reject tawbaga loinana hairiba kangbu sing asi Zomi singna khundari bumpham singda sakhang batawde maru oina Churachandpur district amasung Churachandpur township ta Kuki-Zo Council asi masakhang batawde maramaduna Kuki-Zo Council na makhoibu yaba jaga singda office lingba amasung operate tawgadabani masina makhoigi tungi security amasung hena nungaiba oigani Zomi Council gi makaidagi di constituent tribe mapan ga punna chanminari loinana makhoigi security dignity amasung yaifanabagi damakta punna thabak tawinakigani hairi makha jatarakpada Manipur da president rule tha taruk sangdon bada Rajya Sabha na charangna ba marakta Ayaba pikre Amit Shah na Manipur gi irang ase kanglu Masel gi ni hairabasu PR sangdon na ba pukhalaki ba state minister Nityanan Rai nadi communal ni haiki ba singadu aran bani haikre suspended animation da thamlakli ba assembly gi MLA singna lengak semalaklagani haiba wafam makata na haiki gadawribra haiba wafam sing thamjage February 8 2025 ki nungtil pung mari ge minute nipu mangaram tarakpada governor da pham thadokpagi cherol pisindri phauba leiramkhiba Manipur lengak luchingkhiba party gi MLA sing yauna lengak adubu horakpadagi sagolaklaga lamkhang da sagotre hairakhiba party amagi MLA ama yauna political party kharagi alliance ni haiba amagi mute amanasu babupura da pangthokhiba paugi mifam amada chatliba tha asigi ahanba chayol phaubagi manungda state asida miyamgi lengak amuk hanna semalaklagani haikrabasu ngase Rajya Sabha da charangnaba marakta Manipur da salairakliba president rules ki lengakpu atopa tha taru amagi matamga amuk hanna sangdoonbada Ayaba pibinaba yuna lengakna pukhalaki wafambu sabana Ayaba pikhrabani makata na suspended animation da thamlakliba taragani toisuba Manipur Legislative Assembly gi MLA singna lengak semalaklagani haiba wafam sing makata na phongdokna rakhigadra tha asigi kunga mathoidagi hauduna chatharakliba parliament ki nungzumi phangi mangoinana BJP gi national president oiriba
यूनियन मिनिस्टर जेपी नड्डाना चेयर लौदुना पॉलिटिकल पार्टी निफुगी मिहुत यांखैगे मरीना सरुक यादुना पांथोकिबा मिफमदा मणिपुर की पीआर लेंगाक संगदोहनबा वफम नोंजू मिफम असिदा सोइदना पुथोलगनी हाइना फोंदोखिबनी मिफम असिदा जेपी नड्डाना फोंदोखिबगी मतुंगिना अहानबो ओइना लोकसभादा वफम असि पुथोरकपदा सभा असिना अयाबा पीखरबनी अदुबु रूल्स की मतुंगिना राज्य सभादसु पुथोक्तुना अयाबा लौबगी तंगाई फदबा लेबदगी मिनिस्ट्री ऑफ होम अफेयर्स की मैकैदगी हौखिबा निमित खरनी असिदा तेंखांग अनिरक्ता वफम असि पुथोकनबा राज्य सभा की लिस्ट ऑफ बिजनेस ता फावबा हापखिबनी अदुबु बिहार दा सतलगिबा स्पेशल इंटेंसिव रिविजन SIR की यावना इशू खरदा ऑपोजिशन सभादा प्रोटेस्ट तौरपदगी बिजनेस यावरबसु पुथोकपा ngamlaktabani adubu ngasi ministry asigi state minister Nityanan Raina Manipurda चनहलगलिबा president rules की लेंगाक असि था असigi taragumdoi hauraduna makhatana tha taruki matam sangdoanbada sabana ayaba pibiu haiba wafam pukhalakhi ngasigi oina mahusagumna rajya sabha gi mifam ayuk pung 13 dagi haukrabasu bihar da chatariba SIR gi matangda house na khanasi haiba यावना इशू खरदा ऑपोजिशन ना प्रोटेस्ट तौरपदगी नुंगथिल पुंग अनि फावबा एडजॉन तौखी अदुबु एडजॉन तौखिबा मतम लोइदुना सभागी मिफम अमु औरकपदा स्टेट मिनिस्टर असिना मणिपुर दा पीआर लेंगाक संगदोहनबगी वाफम दा अयाबा पिबिनबा पुखलकपदगी सभादा चरांगनबा मखा सतक्रबसु वॉइस वोट ता पास तौदुना अयाबा पिकिबनी वाफम असि पुखलदुना स्टेट मिनिस्टर नित्यानंद रायना सभादा फोंदोखिबा वाफम सिंगी मनुंगदा मणिपुर दा थोकलिबा इरांग असि हाई कोर्ट ना रिजर्वेशन गा मरी लेनबा ऑर्डर अमा पिरुबदगिनी अमासोंग लाइनिंग की ओइबो वाथोक नत्ते हाइबगा लोइनना मणिपुर की इरांग असिबु कॉमनल नि हाइना फोंदोना रखिबा सिंग अदु आरानबनी हाइनसु फोंदोखि मातांग असिदा निंगसिंगबा याबदि चही अनि हेलकलबा मणिपुर की इरांग असिगी हरकफम सिंग यूनियन लेंगा की लुचिंगबा सिंगना तोंगान तोंगाना फोंदोना किबा सिंगी मनुंगदा होम मिनिस्टर अमित चाना वाथोक असि फुरुप अनि की मरकता थोकपनी अमासोंग टेररिस्ट की थोंग सिंग नत्ते हाइना फोंदोकपा लेख्रबनी मणिपुर दा पीआर की लेंगा संगदोहनबा वफम स्टेट मिनिस्टर असिना हेक पुखलकिबगा सभाबु प्रिसाइड तौकिबा डिप्यूटी चेयरपर्सन हरि बासन पुखलकलिबा वफम असिगी सभाना वरेप लौनबगी दमक पुखलकपा कॉन्स्टिट्यूशनल ऑब्लिगेशन अमनि हाइना फावबा फोंदोखि अदुगा वफम असि पुखलकिबा स्टेट मिनिस्टर असिगी मैकैदगिना सभादा चरांगनरकिबा ऑपोजिशन मेंबर सिंगबु लुचिंगलिबा कांग्रेस MP जयराम रमेश ता ओनचिलदुना हाउस असिदा बिजनेस अमत चतबा ngamdre हायरदुना मणिपुरदा हौजिक एडमिनिस्ट्रेटिव बेकम अमा लैरिबनिना प्रेसिडेंट रूल्स के लेंगा असि संगदोनबगी मथौ ताई हाइबा वफम सुफोंदोखि अदुगा प्रेसिडेंट रूल चनहलकपदगी हौखिबा थाखरा असिदा मिसि मिना थोकपगी पाव लैते अमरोमदा होम मिनिस्ट्री ना CSO अमदी सिक्योरिटी एजेंसी सिंगा मिफम पांगथोकले अमसोंग मणिपुरदा सिंथा निंगाई ओइबा मोंगदा इंगतप हंजलकले हाइनसु फोंदोखि मणिपुरदा पीआर संगदोनबदा राज्य सभाना अयाबा पिबिनबा होम मिनिस्ट्री की मैकैदगी पुखलकिबो वफम असि खननबा मंगजौनना डिप्यूटी चेयरपर्सन ना पुंग अनिगी मतम पीख्रबनी मरम असिना ngasisu opposition की मेंबर सिंगदा वफम असिगी मतंगदा खन्नबदा सरुक याबिनबा डिप्यूटी चेयरपर्सन ना हाइजक्रबसु opposition MP सिंगी मनुंगदगी सुस्मिता देव तिरुसी सिबा अमसोंग राज प्रताप घरीना चिंगबा यावना सभागी रूल 259 की मखादा बिहार पांथोकदौरिबा मिखलगी मंगोइनना इलेक्शन कमीशन ऑफ इंडिया ना सथरकलिबा SIR की मतंगदा डिस्कशन पांथोकदबनी हाइना खोलाउसिंग सभादा लौरखी ऑपोजिशन MP सिंग सभादा लौरखिबा खोलाउसिंग की मनुंगदा SIR पर चर्चा हो अमसोंग वोट की चोरी नहीं चलीगे हाइबो फमसिंग यावखी सभाबु प्रिसाइड तौखिबा डिप्यूटी चेयरपर्सन ना हाइबगी मतुंगिना हाउस की मेंबर सुभाष चंद्र बोस पिलीगी मैकैदगी मणिपुरदा PR संगदोनबगी डिस्कशन दा सरुक यानबा होनखी अदुबु सभागी चरांगनबना माकी अपाम्बा मनिंग थुंखिदे चरक्तुदा बिजंता दालगी MP मुजीबुल्ला खन्ना ओडिशा की मतंगदा वफम खरा फोंदोकनबा होनरखी अदुबु डिप्यूटी चेयरपर्सन की मैकैदगिदी होम मिनिस्ट्री ना पुखलकलिबा वफम असि हाना यिंगसिनखिसि हाइदुना अमुक खामजिनखि मणिपुरदा पर्सनल रूल्स की लेंगाक अतोपा थातरु अमगा संगदोनबदा सभाना वॉइस वोट अयाबा पीख्रबसु ऑपोजिशन की मैकैदगिदी मकाताना प्रोटेस्ट लेप्तना सथरकपदगी हाउस की मिफम हयेंग अयुकी पुंग 13 फावबा एडजॉन तौखि ngasiगी सभाना मणिपुर की मतंगदा अयाबा पीखिबदा स्टेट असिदगी राज्य सभादा मेंबर ओइरिबा MP ना सरुक याबगी पाव फंगबा ngamkide